Mebys News and Information na adomutaram nokchari. Thobal District ki Khangabok Kendragi Manung Chanba Lamding Chirapur de Leiba Chek Suba Nupa Ama Maki Thabak Mapam Oiriba Kakching da Haukiba September Mangagi Ayukta Thabak Subani haiduna chtkhiba Assam ki Dergao da asiba hakchang oina phangle haina Thobal Police na Laikhidraba meoi sigi mayum da laktuna imung manungi meoisingda ngasi pau pirare hairi Laikhidraba meoi sigi imung manungdagi phangba paugi matung inadi Assam gi Dergao da asiba hakchang oina phangle hairiba meoi sigi maming Yendrembam Kennedy Chekuntraga mapan apokpa Laikhidraba wai manisang kawi Thobal District ki Khangabok Kendragi Manung Chanba Lamding Chirapur dagini Laikhidraba meoi sigi imung manungna Pongdorakpagi matung ina Laikhidraba meoi sigi senfam chek subani Mangna hauzik sek supam oiribasi Kakching dani haukiba September mangagi ayukta thabak supam oiriba Kakching da thabak suba chtkhiba numit asigi numidang wairamda Laikhidraba meoi sina maki nupida phone tawduna wari sanaki masigi matungda meoi sigi telephone switch off tawkhibadagi makhatana wari sanaba phangdana leirakhibani hairi Thobal District ki manungda achauba keithel lama oiriba Wangjing lamding keithel da hauzik mapalipan thokpham khongjang Amangsang matik chana thambida babu penda phongdoktuna ngasi keithel asida potpham phamlaga nongmagi chara tanjariba ima ibel mayamna wakat mifam phamkhre wakat mifam aduda Wangjing lamding keithel phambising toilet pibiyu Wangjing keithel da dustbin marang kaina thambiyu haibana chingba play card kaya paiduna wakat mifam adu changsanki wakat mifam aduda saruk yakiba khundrakpam bisoriya kaubi potpham phambi aman hai Wangjing lamding keithel asi Thobal District ki manungda achauba keithel amani Imphal More lambi paringda leibana keithel asida tongan ba mafamsingdagi meoi kaya ama keithel asida pulari masigi mathakta Wangjing lamding ga thangnaba khul kayagi miyam amasu keithel asida pochai leiba laknari asigumlaba chauraba keithel asida hauzik leiriba miyamgi toilet asi sizinaba yadana leirakpa chahi ama henjilakle hauzik oiriba toilet ki film asida potpham phambising ahaloiribi emasingdi asuki matik awaba haibadu oiri haiki Mangna makhatan hai toilet asi semjin binanaba Wangjing lamding Municipal Council ki mari leinaba meoisingda kayarak haijakre adubu ngasi fauba semjin bidabagi maram hanglurabasu keithel asigi akoibagi leiriba miyamna complain tawbadagi semjin chajinbada pangan thoktre haina paukun pirakle Chaukraba keithel amagi miyamna sizinanaba toilet semjinbada keithelgi akoibagi miyamna ayet apan pibiganu kari maramgi yetlibanu haibadu miyam khangna sengdokpiyu matik chaba toilet ama thambada akoibagi miyamnasu mateng pangbiyu keithel asi lanaigi nate miyamgi ni haina phongdokke Malemgi leibak singi amata ngairaba khwairamban ima keithelgi ima singi yonanaba thamba pochei huranba meoi ani kedogi thomisingna fare Hiramasigi matang na ngasi khwairamban ima keithel amadi senfam amadi saktam kanbal luf amadi kedogi thomisinga paumisinga unabagi thoram amada khwairamban ima keithel senfam amadi saktam kanbal luf ki president Santi Leimana paumisingda phongdorakhibada ima keithel manungda thamba pochei tattana mangbagi thodok kaya thokre Pot huranba sing fananaba khwairamban keithel busangbagi thodang chauna loriba kedogi thomisingna ahing kaya tumdana huranba sing fananaba leiringai cherakta ima keithel number 2 imoinu ima keithel da ngasi nongalamdai pungani khara helakpa duaida meoi anina keithel manungda thamba polam punanaba honaringai da hakthengnana fawangamki faraba meoi ani adudi laisram tomthin chahi kunga taruk apokpa Laikhidraba El Kumar Tera sapam leirak amadi sugnudagi thamujam benikan chahi taraga nipan apokpa TH Brozen Kumar makoi ani na phongdorakpagi matung ina makoi na keithel dagi pot furanduna madudagi phanglakpa senphamna nisa chabani hairi case Santi na makata na phongdokhibada keithel dagi pochai tatana mangiba si matungda amuk hanna thoktanaba lengak na khonabiyu nisa chabasing asina ayuk nungthilgi matamdana keithelgi mathakta amadi nakanda tumduna leiraga numidangda lai sariba huranba nisa lai churuba sing asi lengakna thodang logduna rehabilitation center da thambiyu haibaga loirana faraba makoi ani asi city police station da senakragani hairi
Maitai Mitai Furupu Lebak Asigi ST Lista Chanhanaba Scheduled Tribe Demand Committee Manipurna Lisang Chitna Chathaduna Lakliba Khongjang asi Manipur ki tampaki district Shinba thungna changsilagani haina SDDCM gi youth wing gi convener Namayrakpam edition na phongdokre SDDCM na changsilakliba Khongjang gi sarok moina ngasi kawa keithel da pangthokhiba wakat mifam ga mari lenana phambising da wa ngangladuna edition na makata na hai Democracy chatpa leba asigi law si boikai kumna botpa oina SDDCM na matam kayagi mamangdagi hauna khongjang asi yamna democratic oiba mongda chathaduna lakpani adubu hauzik phawba state lengak asina thausabi mami ama uba fangi khongjang asi yamna democratic oiba mongda wakat mifam phamba state corner campaign pangthokpana chingba khongthang kayaga loinana Imphal East amadi West khakta natana tampaki district pumnamakta pak thana sangsilagani masi phawbada karigumba lengak asina tabi daba tarabadi makhal makha kyagi akanba khongjang matam amadagi hekta maksangsinanaba sem satuna leirabani yakai thingaiba maihau langpok yawba khongjang asina leivak miyamda chauna akaiba piba maramna asigumba khongjang asi yariba makai chathadanaba democratic oiba khongjang khakta mak chathaduna lakhibani adubu lengakna hanna phawba yengbidabagi thong ulakpa asina maihau langpok yawba khongjang sangsilaknaba chebau thabani haina lawi maram asina committee asina akanba khongjang sangsilakpada thorakpa afa phatagi tekchak pomba lengak asina pupham thoi wakat mifam aduda saruk yakiba kawa keithel phambi kawa keithel nupilup ki president bilasini na hai SDDCM na chahi kaya lisang sina sangchuna lakpa khongjang asi yamna maram chaba amadi matang chaba ihau amani khanduna sogatpani makhata nasu committee asina sangsilakpa makhal makha kyagi khongjang singda mupung fana sogatkigani wakat mifam aduda maitai mitai bu scheduled tribe ki lista chanhallu maitai furupta constitution ko iba ngaklo phanghallu Maitai Mitai na ST lista chanba haibasi constitution gi oiba phangpham thokpa hak amani haibana chingba wafam kaya iba play card singsu sijinaki hairi